Akasvani Imphal Ngangbam Nganthoi na pau pazari ahanbada maruiba pau Kokomina ngasi Bisnupur jila gi Phogakchau ikhaida Central Force sing na thamliba barricade sing takthoknaba khongjang changsingani haina lauthokiba adu handokpinaba lenga ki maikaidigi appeal tawri Tampaki jila sing Imphal West Imphal East Thawal amasung Bisnupur jila da ngasi curfew komthoktre amasung Indonesia gi Jakarta da pangthokadariba kunsuba ASEAN India Summit amasung 35 suba East Asia Summit saruk yanaba Pradhan Mantri Narendra Modi numit nini gi khongsatang asi Bharat thadoklagani Coordination Committee on Manipur Integrity Kokomina ngasi ayuk pung 13 taba matamdagi hauraga Bisnupur jila gi Phogakchau ikhaida Central Force na thamliba barricade sing takthoknaba khongjang changsilagani haina lauthokhiba adu handokpiyu haina lenga ki maikaidagi appeal tawri DIPR gi auditorium da ngarang pangthokpa pawgi mifam amada IPR Mantri Dr. Sapam Ranjan amadi Shiksha Mantri TS Basanta Kumar na appeal asi tawkhibani Dr. Sapam Ranjan hai Kokomina sangsingani haina tharang tawriba khongjang asigi mangoinana barricade sing lokthokpa haukhre Phogakchau ikhaida maijak haudaba meitagi yumsingda nimit kharani gi mamangdagi Miyoi chatre lom changsinduna mahausa gum leiba haukhre maramaduna Kokomina sangsinaba tharang tawriba khongjang asi handokpiyu haina appeal tawri Manipur da hojik oriba ainam sung santi raksa gi phibam asi yenglaga pamdaba thodok sing thoroktanaba Tampaki jila sing Imphal West Imphal East Thawal amasung Bisnupur jila da ngasi makhata na curfew komthokhidre masigi matangda district magistrate sing na cherol sing thokre adum oinamak Ana layeng press amasung electronic media gi miyoi sing court ki thabak thoram sing water supply electricity school amasung college sing municipality amasung airport chatpa passenger sing gi dia thingba sida yauroi hairi Manipur da hauki bapung kun marida mafam kharada nongmai kapna ba madi khongjang changsin bana maram oiraga raija sigi mafam kharada ungkhatna ba lekhi Manipur Police Control Room na thokpa cherol man hai Haujik Manipur gi oiriba tangdu leita da ba phibam asigi yenglaga Raija Police na tongan ba irang thokpa yaba mafam singda thiba humbagi thabak chathakhi Imphal West amadi Thawbal jila da chathakhi ba operation da nongmai ahum amadi bom ahum phangba ngamkhi Serol asina makata na hai security gi akan ba section thoranga loinana National Highway kuntra tareta pochai puba gari chahum kulumdo Imphal tamna purakre Tamenglong jila gi Rianglong khulgi hanagi chairman Hotngambo Joina Maibu ngarang ayuk KRN singna bakulai paiba singna hana ba honarambagi thawongbu liangmai naga katimai ruwangdi Manipur na akan ba mongda yaningda ba phongdorakli serola sina hai Hotngambo amadi mahaki loinabi ngarang bolero gari amada yonaba insang napi puduna Imphal tamna satkhibani ayuk pung 3 makhairom taba matamda kuki singna khundaba salwa khul yorokpada sakhangdaba singna khamduna tax oina sel pinaba demand tawrukhi maduda Hotngambo na sel yaude haibadagi KRN singna ba miyoi sing aduna tamthina phurumkhibani hairi amaromda thodok adubu yaningda ba phongdoktuna Chief Chairman Association na Kangpokpi jila da ngasi total shutdown lauthokre tabiriba pawse Akasvani Imphal dagini Indonesia gi Jakarta da pangthokadoriba kunsuba ASEAN India Summit amasung 35 suba East Asia Summit saruk yanaba Pradhan Mantri Narendra Modi numit nini gi khongsatang asi Bharat thadoklagani New Delhi da Mapan Thoram Mantralogi Secretary is Saurabh Kumar na pawmising da hai mamang sahida Bharat amasung ASEAN lebak singa phabamari thambadagi handak pangthokadoriba kunsuba ASEAN India Summit asi yamna maru oiba ma oiri mangna hai mifam asida Pradhan Mantri Narendra Modi na Bharat ka ASEAN lebak singa lenariba mari hanna yengsingani amasung makhata na phabamari thamnaba honagani Sri Kumar hai Ek is policy amasung Bharat ki manglan sing asi mai pakhanabagi damak Bharat amasung ASEAN lebak singa lenariba mari asina maruiba yumbi oiri mangna hai sahi asigi ASEAN Summit ki theme di ASEAN Matters Epicentrum of Growth haibasini mifam asida Pradhan Mantri Narendra Modi yauna lusingba kayana malemgi amadi lamdam gi oiba hiram kayada makhoi gi motsing phongdoktuna East Asia mifam asi hena mapangal kankharana bo honagani New Delhi da thasigi mapandagi G20 mifam pangthokadoriba sigi mangoinana Information amasung Broadcasting Mantri Anurag Thakur nangarang International Media Center amasung Prasar Bharati gi Command Center da sem sari basing yangshin khre Mantri gi khongsara duda
Mapan Thorum Mantraloy, Prasar Bharati amasung ITPO gi official sing saruk yakhi. Sri Thakur na hai New Delhi da pangthokadoriba G20 mifam asi lebasina yumbu oiduna sathariba G20 gi tongan ba mifam singi manungda khwaidagi chawba mifam oigani. Mantri na hai mapung oiba thoram pangthokadoriba Bharat Mandapam amasung airport Rajghat na chingbagi thoram sing mapung phana coverage taunaba Prasar Bharati na ningthina sem sare. BCCI na October 5 dagi haugadoriba ICC Men's Cricket World Cup 2019 da saruk yagadaba miyoi 15 na saba Bharat ki sanaroi singi ming laukthokre. Mumbai da ngarang pangthokpa BCCI gi mifam amada sanaroi singi ming adu laukthokibani. Rohit Sharma na Bharat ki team luchingani. Asia Cup Cricket da saruk yaroba sanaroi sing Ajit Agarkar, Sanju Samson, Tilak Verma amasung Prasid Krishna di ming laukthokpa sida yaudre. Ngasi phongba pause singi maroiba pausingi damak haujik Mangsatabam Premananda leire. Premananda Thagachari Nganthoi ngasi phongba pause singda kokomi gi khongjang handokkhidaba khongjang handoknaba lengang appeal tawkhibagi pau kuki militant singna nagami chamama hanaba honaramle hamasung state ki thakta teachers day gi thoram pangthokre haiba pauna maroi pausing oina phongli huenlan pauda ngasi Imphal East West Thawal Bisnupur amasung Kakching district ta total curfew thamjinkhre lengang na kokomi gi khongjang handokpinaba appeal tawkhre haiba pauna ahanba headline tawri kuki militant singna namduna sial munnaba honabada Piu Yadabadagi, Nagami Chamama Hatke Toromli Haiba, Pau Ahambala Maida headline Togun Fongli, Pawasi Ichel Express, Ponafam, Sanalibak, Sanga Express Manipuri Su Ahambala Maida Fongli. Imphal Press Amadi Sanga Express English ta Pawasi Anisuba headline Togun Fongli. Ichel Express ta State Kitakta, Teachers Day Gitorum Pangtokre Haiba, Pawgulina, Oza Haibasi, Mairo Singi Ahum Suba, Guardianni, Ozana, Mairo Singda Loksing Piduna, Tungi Mirol, Singbat Libani, Haiba, Education Minister gi Wafam Anisuba headline Togduna Fongli. ARG legal notice Handokanaba could Tintin Biu Haina, National Secretary na Governor da Memorandum Pisin Haiba Pau, Anchor Kalam da Fongli. Ponufamda, Kokomina Central Force ki, Barricade Sing Takhai Ragani, Lautoki Badagi, Government na Nasi Curfew Komtoki Haiba Pauna, Ahamba headline Tauri. Manipur gi matangda UN expert singna phongdopo wafam India na yakhidre haiba pauna ani sub headline tawri ikauda meite gi yum singku gi singna laisinkhre lammaming thonjinkhre haiba pau amasu ahamba lamaida phongli pau asi sonaraiba ki ahamba lamaida head phongli ngasiga manaba pau Sanga Express English da ahamba headline aduga People's Chronicle dana ani sub headline tawri sanalebak ta NHRC gi Chairperson na Kakching amasuk Bisnupur District ki Relief Camp sing yangsin kra haiba pau ahamba lamai da headline tawduna phongli Oza Mari da State Teachers Award lanthokuna Oza Singi numit pangthok kra haiba pau anchor kalam da phongli Teachers Day gi thoram pangthok ki bugi pau asi Iribak Sanga Express Manipuri Imphal Press Sanga Express English People's Chronicle amadi Manipur Mail da su maroya pau ina phongli Sanga Express Manipuri da sajinaba bom leirambadagi miyam painaru re haiba pau ahamba lamai da phongli Pawasi Imphal Press ta su ahamba lamai da phongli Imphal Press ta EZI gi mathakta FIR lokhalakpa angakpa amadi nuaita fawi haiba paw ahamba lamai da phongli Pawasi Ganfu Mail da ahamba headline tawduna phongli Manipur Mail da Kanglup Masel gi marakta nungsinada basi leheloi da bani haiba Governor gi wafam ahamba headline tawri Ganfu Mail da Jalarung Nagagi michamama kuki militant singni chingnaba miyoi singna tamthina furamne haiba paw ani suba headline tawri Tamilong Times da Fagaksaw Ikhaida Changsingadoriba Khongjangda Miyamna Saruk Yabiu Haiba Kokomi Women Wing di Wafam ahamba headline tawri Nganthoi Thagachari Premananda Aroibada Maroiba Pau amuk hana Kokomi na ngasi Bisnupur jila gi Phogakcha Ikhaida Central Force na thamliba barricade sing takthoknaba khongjang changsinggani haina laukthokhiba adu handokpinaba lenga ki maikaidagi appeal tawri Tampaki jila sing Imphal West Imphal East Thawal amasung Bisnupur jila da ngasi curfew komthoktre amasung Indonesia gi Jakarta da pangthokadoriba kunsuba ASEAN India Summit amasung 19 suba East Asia Summit ta saruk yanaba Pradhan Mantri Narendra Modi numit nini gi khongchata ngasi Bharat hadoklagani Paulo Jare